yam wana nang le go Jaipur si mamang da le lare isa makso Congress ta jahi kutra ma netagiri sad matung di innaram ni ai no warak pa side atuk sade no warak pa matang de iwai khon chawji hai tab chya ta bai hai rak ni ahing chupa thapuk suhal laga dikso thawraga ai gi punchida nangi chata bhangani kupi namu et namu oi namu ahing ani tumna thapuk suraga khopang na kawrai aloi da last ne ni hairip si khopang na kawrai Congress ki matam da ngasi laibak phabadagi Jaipur Raja Bazar patu aina nairam ne hajik mapoge thaujan ne ngasi Lakhipur dai koi mu pujal bi hari basi koi laibak phabadagi ya mara hore ko Lakhipur chokor changi basi nungai amasung ai koi na taugi ba thabuk khudi mak mamang da thagi punamak cancel noi taubi rei hojik su mamang tha badai koi kausirai laktane sida meeting ama phambi hare ai ge pato sida bot chatre lei bada bot chohum chamri yaurak ten Congress ta chakhen pangan kholak da lei bana bot chama ga humbutara tani humbutani lei riba bon yaurak drim ne chamri dusi ga na tai pangan da taram ni pangan da thadram me aba aine khalli pangan le jinau sing da noi BJP bot pi drai kasam chari bot pi hai wasak tanari kasam ji tung da thamba ya ba kasam di na te aseng ba hai hai matam ima ki wasap pai na BJP da bot pi hai adu de bot chi karai ji chakhare kausira na haram se manung da khanna ki khana matam da pat asa yare khang ba ta re hai na sumaina la na chana re ngasi onere doi thane he ji pangan ji da chama umbu mutra lai be da mi taru kha password ai koi ichan bidamani da koi mayam na sogatana mangoda bot pi dana ngasi kahal le ado magi thabuk nai beti karigum laktri mina mangoda koi objection ji to objection ngam jedri mangoda la matam da pi de har bo de ichan da ai dabi tawani lak tamine koi mai koi jing mayam da ino kurum ja hai be bidamani da posi laktri mina hada ki posi karaga matungda bidamani de soidra mage pawara mala ni lakpa matam da de koi posi lona na ba tawsi onere do phangau de si phangna na ba asi ju kahal laga phangna na bhon asi hai nai mayam purna mak ta sai jura tawdiri mi adoga hojik so ima indon phamdire be ki na purna mak si jo changlak tring asi ba congress party im se changlak tane meeting am phamadri pangan chi da changhan de nahan ngasi wari se lage awang lai kai de meeting phammi halapa matam da sorok tai lepi koi mi tara maruk lepi mama isi won salam te moisi chumna dum chakhi mi makhang na machin kauram ni nangi sida kari no tawri sai aina madu do hai gi adu gi wa do ingon da halakan no nang chak li chas ko adu maina muk na dana lairi mi hojik sidi adu na koi ichan na thabuk pudi mak sai koi ichan na koi khungang gi thabuk puna moisi ichan na haiba thabuk koi yani bot pi ni ai nai koi si thide si de lepi ꯗꯣꯛꯄꯤꯔꯤꯕ ꯋꯥꯐꯝꯗꯣ ꯆꯨꯝꯃꯤ ꯑꯩ ꯍꯣꯠꯅꯖꯗꯕꯗꯤ ꯃꯇꯦ ꯑꯩ ꯑꯩꯈꯣꯏ ꯄꯥꯡꯒꯟꯁꯤꯒ ꯂꯩꯖꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯣꯏꯅ ꯐꯪꯗꯕꯩ ꯃꯔꯝꯅ ꯑꯩ ꯏꯐꯝꯗ ꯌꯥꯝꯅ ꯑꯩꯅ ꯅꯍꯥꯟ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯆꯤꯊꯤ ꯄꯤꯕ ꯃꯇꯝꯗꯁꯨ ꯌꯥꯝ ꯑꯩ ꯋꯥꯔꯧꯗꯦ ꯐꯝ ꯄꯨꯔꯨꯕꯅ ꯑꯩ ꯏꯊꯛꯇ ꯋꯥꯔꯧꯕꯅꯤ ꯑꯗꯨꯗꯤ ꯐꯝ ꯄꯨꯕ ꯑꯃꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯆꯥꯐꯝ ꯊꯣꯛꯄ ꯈꯣꯟꯊꯤꯅꯤ ꯑꯗꯨ ꯑꯩ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯈꯪꯗꯕ ꯍꯥꯏꯕꯁꯤꯗꯤ ꯄꯨꯝꯅꯃꯛꯀꯤꯅꯤ ꯈꯪꯕ ꯑꯩꯗꯤ ꯇꯥꯔ ꯆꯠ ꯇꯥꯕ ꯑꯗꯣ ꯉꯁꯤ ꯀꯀꯥꯅ ꯈꯤꯇꯪ ꯑꯍꯟ ꯑꯣꯏꯔꯕꯅꯤꯅ ꯃꯥꯅ ꯈꯤꯇꯪ ꯚꯥꯞ ꯇꯥꯕ ꯍꯥꯏꯗꯣ ꯊꯣꯛꯑꯦ ꯑꯗꯨꯅ ꯑꯩꯅ ꯀꯀꯥ ꯍꯣꯏ ꯑꯩꯈꯣꯏ ꯇꯥꯗꯣ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯇꯥꯗꯣ ꯔꯦꯖꯥꯎ ꯍꯣꯏꯗ ꯑꯩꯅ ꯃꯌꯥꯝꯗ ꯍꯟꯅ ꯍꯟꯅ ꯍꯥꯏ ꯁꯥꯎꯒꯠꯀꯅꯨ ꯁꯥꯎꯕ ꯍꯥꯏꯕꯁꯤꯗꯤ ꯑꯃꯥꯡꯕꯅꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯗꯤ ꯄꯟꯆꯥꯌꯠ ꯏꯂꯦꯛꯁꯟꯅꯤ ꯀꯩꯁꯨ ꯂꯩꯇꯕ ꯄꯤꯛꯈ꯭ꯔꯕ ꯏꯂꯦꯛꯁꯟꯅꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯍꯌꯦꯡ ꯐꯪꯗꯣꯔꯤꯕꯁꯤ ꯑꯩꯈꯣꯏ MLA ꯏꯂꯦꯛꯁꯟꯁꯦ ꯃꯁꯤ ꯀꯥꯔꯕ ꯃꯇꯨꯡꯗ ꯑꯗꯨꯏ ꯄꯥꯔꯁꯦꯟꯇꯦꯖ ꯐꯖꯔꯕ ꯃꯇꯨꯡꯗ ꯉꯁꯤ ꯑꯩ ꯑꯃꯗꯤ ꯋꯥꯔꯗ 35ꯁꯤꯗ ꯄꯨꯕꯤꯔꯤꯕ ꯕꯨꯠ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯣꯏꯕꯤꯔꯤꯕ ꯑꯩꯈꯣꯏ ꯁꯨꯃꯦꯟ ꯁꯤꯡꯍꯅ ꯑꯦꯅꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯕꯛ ꯑꯃꯗꯤ ꯍꯥꯏꯅꯤꯡꯕ ꯄꯣꯠꯁꯛꯇ ꯑꯩꯈꯣꯏ ꯑꯅꯤꯅ ꯆꯠꯄꯗ ꯏꯆꯤ ꯅꯨꯄꯥꯅ ꯆꯠꯄꯗ ꯑꯩꯈꯣꯏ ꯍꯔꯥꯎꯅ ꯑꯩꯈꯣꯏ ꯀꯧꯁꯤꯛꯇꯥꯅ ꯄꯤꯕꯤꯔꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯃꯐꯝꯗ ꯑꯩ ꯃꯁꯦ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯑꯃꯗꯤ ꯏꯝꯄꯣꯔꯇꯦꯟ ꯍꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯒꯤ ꯄꯟꯆꯥꯌꯠ ꯃꯃꯥꯡꯒꯤꯗꯤ ꯑꯩ ꯔꯥꯖꯅꯤꯇꯤꯁꯦ ꯊꯣꯛꯆꯔꯝꯗꯕꯅꯤ ꯑꯅꯧꯕꯅꯤ ꯑꯩꯁꯨ ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯑꯩꯒꯤ ꯄꯟꯆꯥꯌꯠ ꯏꯂꯦꯛꯁꯟꯗꯗꯤ ꯑꯩꯒꯤ ꯃꯨꯁꯂꯤꯝ
ꯃꯩꯇꯩ ꯄꯥꯡꯒꯟꯗ ꯂꯩꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯈꯨꯗꯤꯡꯃꯛꯅ ꯑꯩꯒꯤ ꯏꯐꯝꯗ ꯃꯇꯤꯛ ꯆꯥꯅ ꯁꯄꯣꯔꯠ ꯇꯧꯕꯤ ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯇꯧꯅꯤ ꯍꯥꯏꯕ ꯑꯩ ꯈꯟꯖꯩ ꯑꯗꯨꯅ ꯑꯩꯒꯤ ꯌꯨꯇꯨꯕ ꯄꯥꯔꯇꯤꯗꯗꯤ ꯀꯣꯡꯒ꯭ꯔꯦꯁꯀꯤꯁꯤꯗꯤ ꯃꯤꯐꯝꯁꯨ ꯂꯩꯖꯗꯦ ꯑꯗꯨꯒꯤ ꯋꯥꯔꯤꯁꯨ ꯁꯨꯅꯖꯗꯦ ꯑꯗꯨꯅ ꯑꯩ ꯃꯌꯥꯝꯗ ꯍꯥꯏꯅꯤꯡꯕꯗꯤ ꯑꯣꯔꯨꯅꯣꯗꯣꯏ ꯏꯆꯟ ꯍꯣꯏꯅ ꯏꯃꯥ ꯍꯣꯏ ꯏꯅꯦ ꯃꯌꯥꯝ ꯐꯪꯗꯦ ꯍꯥꯏꯅ ꯋꯥꯔꯧꯕꯗꯣ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩꯁꯨ ꯈꯟꯗꯕ ꯅꯠꯇꯦ ꯑꯗꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯚꯣꯠꯁꯦ ꯂꯣꯏꯔꯒ ꯂꯥꯛꯏꯕ ꯐꯣꯔꯝ ꯔꯦꯁꯟ ꯀꯥꯔꯗꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯩꯈꯣꯏ ꯌꯥꯔꯤꯕ ꯃꯈꯩ ꯑꯩꯈꯣꯏ ꯄꯤꯅꯕ ꯑꯣꯖꯥꯁꯤꯡꯁꯨ ꯉꯁꯤ ꯖꯥꯕꯨꯡ ꯍꯣꯏꯁꯨ ꯂꯥꯛꯄꯤꯔꯦ ꯑꯩꯈꯣꯏ ꯑꯗꯨꯅ ꯖꯥꯕꯨꯡ ꯍꯣꯏꯁꯦ ꯑꯩꯈꯣꯏꯅ ꯑꯃꯨꯛꯇꯪꯗꯤ ꯆꯪꯕꯤꯔꯝꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯃꯇꯝ ꯀꯥꯏꯊꯣꯛꯆꯔꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯣꯠꯅꯖꯔꯒ ꯖꯥꯕꯨꯡ ꯍꯣꯏꯁꯦ ꯄꯨꯁꯟꯖꯔꯛꯄ ꯉꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯨ ꯎꯅꯖꯔꯦ ꯖꯥꯕꯨꯡ ꯍꯣꯏꯅꯁꯨ ꯈꯪꯖꯔꯦ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯁꯄꯣꯔꯠ ꯂꯩ ꯍꯥꯏꯕꯗꯣ ꯑꯗꯒꯤ ꯑꯩꯈꯣꯏꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯏꯅꯦ ꯍꯣꯏ ꯃꯥꯃ ꯍꯣꯏꯅꯁꯨ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕꯗꯣ ꯆꯝꯊꯣꯛꯑꯕꯅꯤꯅ ꯑꯩꯈꯣই ꯅꯨꯡꯁꯤꯅꯅ ꯂꯩꯔꯅꯤ ꯅꯨꯡꯁꯤꯅꯅ ꯂꯩꯔꯗꯤ ꯑꯩꯈꯣꯏ ꯀꯅꯥꯃꯒꯤ ꯋꯥ ꯇꯥꯟꯅꯔꯔꯣꯏꯁꯤ ꯀꯧꯁꯤꯛꯗꯥꯗ ꯚꯣꯠ ꯍꯥꯞꯃꯤꯟꯅꯔꯒ ꯑꯩꯈꯣꯏ ꯃꯇꯨꯡ ꯇꯥꯕ ꯆꯠꯊꯒꯗꯕ ꯊꯕꯛꯁꯦ ꯐꯖꯅ ꯆꯠꯊꯃꯤꯟꯅꯁꯤ ꯊꯕꯛ ꯏꯪꯈꯥꯡꯗꯤ ꯑꯩꯅ ꯑꯗꯨꯝ ꯑꯣꯖꯥ ꯍꯣꯏꯒ ꯖꯥꯕꯨꯡ ꯍꯣꯏꯒꯁꯨ ꯇꯥꯟꯅꯖꯔꯒ ꯀꯧꯁꯤꯛꯗꯥꯒꯁꯨ ꯇꯥꯟꯅꯖꯔꯒ ꯑꯩ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯇꯧꯅꯕꯒꯤꯗꯃꯛ ꯑꯩ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯕꯥꯛ ꯆꯪꯖꯧ ꯇꯔꯥ ꯂꯣꯟꯅ ꯑꯗꯨꯒ